ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯆꯠꯁꯤ ꯑꯍꯥꯟꯕꯗ ꯂꯝ ꯊꯣꯛꯄ ꯍꯥꯏꯗꯅ ꯏꯕꯨꯙꯧꯅ ꯂꯥꯏꯕꯨꯡꯗ ꯇꯧꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯣ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯑꯀꯥꯟꯗ ꯊꯧꯔꯝ ꯇꯧꯕ ꯑꯗꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯦꯞꯄ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯊꯧꯔꯝꯗꯣ ꯑꯗꯨꯕꯨ ꯂꯝ ꯊꯣꯛꯄ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯈꯣꯡ ꯆꯤꯡꯕ ꯑꯁꯤꯗꯗꯤ ꯀꯧꯗ꯭ꯔꯤ ꯁꯛꯇꯅ ꯗꯣꯂꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯊꯧꯔꯤꯅ ꯑꯃꯒ ꯇꯠꯅꯔꯒꯗꯤ ꯐꯠꯇꯕ ꯈꯨꯗꯝ ꯑꯣꯏꯔꯦ ꯇꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨ ꯈꯨꯗꯝ ꯌꯦꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯅ ꯗꯣꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯠꯇ ꯀꯩꯅꯣ ꯆꯤꯠꯊ ꯅꯥꯟꯊꯗꯅ ꯄꯨꯟꯅ ꯍꯔꯥꯎꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯨꯕ ꯑꯗꯨꯗꯤ ꯁꯥꯡꯅ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯍꯩ ꯆꯠꯇ ꯂꯩꯆꯣꯜ ꯀꯩꯊꯦꯜ ꯀꯧꯔꯝꯕ ꯍꯧꯖꯤꯛꯅ ꯑꯎꯟ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜꯁꯦ ꯁꯤꯜ ꯂꯥꯟꯕ ꯌꯥꯗꯦ ꯁꯤꯒꯤ ꯃꯌꯥꯗ ꯑꯀꯣꯏꯕꯗ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯅ ꯈꯣꯡ ꯆꯤꯡꯕ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯊꯧꯔꯝꯗꯣ ꯄꯥꯡꯊꯣꯛꯏ ꯈꯣꯡ ꯆꯤꯡꯕ ꯃꯇꯝꯗꯗꯤ ꯑꯧꯒ꯭ꯔꯤ ꯁꯛꯄ ꯍꯥꯏꯗꯅ ꯏꯁꯩ ꯑꯃ ꯁꯛꯏ ꯑꯗꯨꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯍꯣꯡꯅꯕ ꯂꯨꯍꯣꯡꯅꯕ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅꯕ ꯑꯗꯒꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯇꯧꯕ ꯊꯧꯔꯝꯗꯨꯕꯨ ꯈꯣꯡ ꯆꯤꯡꯕ ꯀꯧꯏ ꯃꯊꯪꯗꯗꯤ ꯌꯨꯝ ꯐꯪꯕ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯕꯨꯡꯗ ꯂꯝ ꯊꯣꯛꯇꯅ ꯂꯩꯕ ꯑꯗꯨꯅ ꯌꯨꯝ ꯐꯝꯕ ꯀꯧꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯃꯔꯦꯡ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏ ꯗꯣꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯔꯥꯒ ꯇꯔꯦꯠꯃꯨꯛ ꯁꯨꯏꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯥꯒꯩꯅꯦꯅ ꯄꯨꯔꯛꯄ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯅꯨꯡꯁꯥꯕ ꯂꯥꯏꯕꯨꯡꯊꯨ ꯃꯥꯄꯟꯁꯦ ꯂꯥꯏ ꯅꯨꯡꯁꯥꯕꯁꯤꯅ ꯂꯩꯁꯪꯕꯟ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯏ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯂꯥꯏꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯕꯗꯤ ꯅꯨꯡꯁꯥꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯍꯥꯔꯥꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕ ꯑꯗꯨꯒꯤ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯨꯃꯥꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯅ ꯃꯍꯥꯔꯥꯕ ꯀꯧꯔꯦꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯣꯔꯥꯔꯦꯟ ꯂꯩꯕ ꯏꯕꯨꯙꯧꯁꯦ ꯁꯤꯁꯤꯅ ꯀꯣꯟꯖꯦꯡꯕꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯕ ꯀꯣꯟꯖꯦꯡꯕꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯔꯒ ꯀꯣꯟꯖꯦꯡꯕꯝꯒꯤ ꯄꯦꯕꯥꯅ ꯃꯣꯏ ꯁꯦꯕꯥ ꯇꯧꯔꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯥꯟꯅ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯥꯟꯅ ꯆꯥꯎꯕꯁꯤꯅ ꯂꯩꯈꯥꯔꯛꯄꯝ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩꯁꯦ ꯂꯩꯈꯥꯔꯛꯄꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯂꯥꯏꯗꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯂꯥꯏꯅꯤ ꯑꯗꯨ ꯁꯦꯕꯥ ꯃꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯨꯈꯠꯂꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯈꯨꯔꯤ ꯐꯥꯕ ꯁꯋꯥꯏ ꯏꯕꯨꯙꯧ ꯈꯨꯔꯤ ꯐꯥꯕꯁꯦ ꯁꯤꯁꯤꯅ ꯐꯤꯂꯦꯝ ꯁꯥꯒꯩꯅ ꯑꯩꯈꯣꯏ ꯁꯦꯕꯥ ꯇꯧꯋꯦ ꯐꯤꯂꯦꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯐꯤꯂꯦꯝ ꯁꯥꯒꯩꯅ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯀꯥꯏꯗꯅꯕ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯊꯧꯅꯥꯉꯩꯗꯅ ꯁꯤꯅ ꯀꯤꯌꯥꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯔꯦ ꯑꯗ ꯁꯦꯕꯥ ꯇꯧꯔꯒ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯂꯥꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯆꯠꯂꯣꯟ ꯀꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯂꯌꯥꯝꯁꯦ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯐꯕ ꯌꯦꯡꯉꯒ ꯆꯠꯂꯣꯟ ꯀꯠꯄ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯀꯣ ꯑꯗꯨꯒ ꯏꯕꯨꯙꯧꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯦꯞꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯅꯤꯡꯊꯧꯁꯦ ꯁꯤ ꯌꯥꯎꯔꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯄꯨꯈꯠꯂꯛꯑꯦ ꯃꯣꯏꯅ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯕꯨꯙꯧ ꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯎꯔꯤꯁꯤ ꯑꯃꯔꯣꯝꯗꯗꯤ ꯁꯤꯡꯇꯦꯛ ꯁꯤꯡꯊꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯀ꯭ꯂꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯁꯨꯛ ꯁꯤꯅꯤ ꯃꯤ ꯑꯁꯨꯛ ꯆꯠꯅꯤ ꯀꯨꯝꯁꯤꯒꯤ ꯁꯤ ꯇꯧꯅꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤ ꯎꯔꯤ ꯍꯥꯏꯕ ꯏꯕꯨꯙꯧꯁꯦꯀꯣ ꯑꯗꯣ ꯏꯕꯨꯙꯧ ꯎꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯀꯩꯅꯣꯅ ꯊꯣꯉꯥꯝ ꯁꯥꯒꯩꯅ ꯎꯔꯤꯁꯦ ꯊꯣꯉꯥꯝ ꯁꯥꯒꯩꯅ ꯁꯦꯕꯥ ꯇꯧꯏ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯨꯝ ꯑꯃꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯁꯨ ꯆꯠꯂꯣꯟ ꯀꯜꯂꯤ
이부도 깔라면 통도고 아두가 타오랑 고등학교 뭐시 야위 아두가 마기 루바마나 아이고기 이마 아양가이마 이베만 산악 공항가이마 이마 아양가이마 벤톤 아주 하야이 노인 거고 세모기 다 타보면 할아버지 시기 와링의 사고원 제나는 시다 모모원다 딸의 전자 깔라가나고 신객 바야원 만은 신다 바야원 면오에다나 우리 아이가 이부도 없시다 남자바 딸의 전자 깔라가 그러면 저사내고 아들 마땅다 랭독 사나미 용민이 더 랭독 산동이 더 봐먹고 본신 사나피 바른 사나미 라저는 반타울바나 mayam sigi mapi mapa oidana lamjing balam ta palam yan bawina adama mu la samai tawdana lagum thong panche yaure ko adura lainora tare sina ima ibemala yang lemi ibeman sana khonang laima sina khoyon sagai khoyang bam sagai seba tawe ko adu ima ayang laima ibem ton haya inu hairang koi biwin chumi kawi adama sina marang tem sagai adama si hai sata mai seba taunaba sagai sum taura pada laithung leina paktana seba tawang amde aduba aikogi lamne thang adagi aga marang tem sagai se moina seba tawam tamdadi chanaba chunaba dagi chumna marang tem da haidere marang tem laichu bom moidana mami je thole tuda hajina laju maidana ko marang te laju maduna ima ayang lai mai bem tonche seba tawe ba ko aduga mogi matangda ima petai khongdai bi ma che si sena sisu marang kem sagaina haga sai ima ayang lai me bem ni bem ton seba tawe ba to aduna taba to pa marang kem sagaina seba tawe adu matangda 거기 롱라우 레이마 이마시 시시나 가노 파이엠 사가이나 아이고 세바다 왜 받고 아주 마탕다 이거기 콘딘디에 비마시 시나 아홍범 사가이나 아주 많이 세바다 왜 두가 와이쿠 레이마 이마시나 등좀 사가이나 세바다라가 뭐게 고모기 타람다라 마시쇼 뭐이 강무니 이마 dolai borai sabo matau sumai taudana ima kogi kanyo tare se la lainora tare se sumai taure bako 어저께 사기 진짜 왜랑 예차라 민족 나고 되는 kanyo marang sala yimanum sante mo 동안은 거 marang kem objema marang sala yore ko la changman chidi kuman yore ba 와 정말 또 정말 이렇게 경문 잠수 그만 해갖고 정말 그만 야위 뭐랑 야위 아도파 권지행만의 강아마니 강아마 야위 정말 또 동안 사가이 정말 또 아도 자기 민간의 방문자 하면 다 아이세 아이 민세 거기가 용카이밤 라이카이 아데 사가이 저 용카이밤 이밍라라지엘레 상가 팜팜시 아사얀 팜 마이바다 거기 마이반바 아사얀바 조레란바 아메란자바 이달라이데나 팜라이리 마이바기고 아자 아이나 아지키 아니 수바 마이 한바기 마탄 아사얀바이도 아디 팜도 보자바 사히기 고문이나 이부도기 하라욱 섹션 더럭버시다 하라욱 롤라훔이 하이바 하라욱 롤라훔시 lumpham lamthok baibama khongching baibama ahumchi khoi haraulon adu hairiba haraubsigi ama oina ngasi se lamthok puju harauba mane lainthom mapan lanura bitaret chimui bunga morang thangjing koire laina mayai la koisida phambi re ganda layam kono makse sida harau mothoi kara ganda amu han khiba matamda di ada chimu laibungda amu harau mothoi kara ro ko adugi damakta lamthokpa haina harau ba makhal lamani haina ai thamjage morang harau lol hariba harau lol sidi atopa harau lol ga khena balai sakpa phayeng ando kakching tharai kanglai moirang aikhogi moirang harau lol malem ba phal hariba sidati aikhogi
ꯏꯆꯝ ꯆꯝꯕ ꯅꯥꯠꯀꯤ ꯐꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯐꯩꯌꯦꯠ ꯌꯦꯛꯄ ꯌꯥꯗꯦ, ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯝ ꯍꯥꯞꯄ ꯌꯥꯗꯦ, ꯑꯁꯨꯝꯕꯅꯆꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯗꯅ ꯈꯥꯃꯦꯟ ꯁꯦꯠꯄ ꯑꯗꯨꯝꯕꯅꯆꯤꯡꯕ ꯀꯔꯤꯝꯇ ꯑꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯂꯤꯛꯂꯝꯁꯤꯗ ꯌꯥꯗꯕ. ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯥꯏꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯁꯦꯠꯂꯛꯏꯕ ꯈꯣꯠꯂꯛꯏꯕꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯡꯅꯦꯠꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯁꯨꯝꯕꯒꯤ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯝꯕ ꯒꯨꯔꯨꯁꯤꯡꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯆꯨꯝꯕ ꯇꯧꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯆꯨꯝꯕ ꯅꯥꯠꯀꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯅ ꯁꯦꯠꯂꯤꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯟꯅꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯑꯗꯨꯒ ꯅꯤꯄꯥꯁꯤꯡꯁꯤꯕꯨ ꯐꯤꯉꯧ ꯁꯦꯠꯂꯒ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯕ ꯑꯁꯨꯝꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯂꯣꯏ ꯌꯥꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯣꯌꯦꯠ ꯅꯠꯇ꯭ꯔꯒ ꯅꯤꯡꯈꯝ ꯀꯩꯒꯨꯝꯕ ꯍꯣꯄꯤꯒꯨꯝꯕ ꯑꯁꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯁꯦꯠꯄꯁꯦ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯌꯥꯗꯦ ꯇꯧꯍꯟꯒꯅꯨ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯦ ꯑꯍꯟꯁꯤꯡꯅ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯍꯟꯁꯤꯡꯒꯤ ꯍꯨꯀꯨꯝꯗꯣ ꯀꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯉꯁꯤꯁꯨ ꯑꯃꯠꯇ ꯁꯦꯠꯄ ꯈꯣꯠꯄ ꯀꯣ ꯑꯃꯠꯇ ꯌꯥꯎꯔꯝꯃꯣꯏ. ꯐꯝꯗꯣꯡ ꯍꯨꯝꯐꯨ ꯃꯔꯤ ꯑꯣꯏꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯤꯗꯤ ꯍꯦꯟꯅ ꯀꯅꯥꯝꯇ ꯁꯦꯠꯄ ꯌꯥꯗꯦ. ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ. ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯐꯦꯠꯇꯪ ꯑꯩꯒꯤ ꯃꯤꯡ ꯅꯤꯃꯥꯏ ꯀꯧꯏ, ꯑꯩ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅꯤ, ꯃꯉꯥꯡ ꯁꯂꯥꯏꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯃꯣꯏꯔꯥꯡ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯁꯦꯟꯗ꯭ꯔꯥ ꯔꯣꯗ ꯍꯥꯏꯅ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯖꯕꯅꯤ. ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤꯗ ꯀꯩ ꯐꯝ ꯑꯣꯏꯅ ꯄꯨꯔꯤꯕꯅꯣ? ꯑꯩꯒꯤ ꯐꯝꯁꯦ ꯐꯝꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯕꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯊꯛꯇ ꯂꯩꯕꯤꯔꯝꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯔꯥꯖꯦꯜ ꯍꯥꯏꯁꯤ ꯃꯈꯥꯗ ꯑꯩ ꯐꯝꯂꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯩꯍꯟꯕ ꯑꯅꯤꯁꯨꯕ ꯑꯁꯩꯍꯟꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯑꯁꯩꯍꯟꯕ ꯑꯅꯤꯁꯨꯕꯗ ꯑꯩ ꯂꯩꯖꯕꯅꯤ.